ꯂꯥꯟ ꯉꯝꯕ ꯂꯩꯕꯥꯛꯅ ꯃꯥꯏꯊꯤꯔꯕ ꯂꯩꯕꯥꯛꯀꯤ ꯊꯧꯅꯥ ꯐꯕ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯗꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨꯅ ꯍꯦꯠꯄ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯆꯠꯅꯤ꯫ ꯈꯣꯡꯖꯣꯝ ꯂꯥꯟ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯀꯪꯂꯥ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯑꯗꯨꯒꯤ ꯊꯧꯔꯥꯡ ꯌꯥꯠꯈꯤꯕꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯤꯡ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄꯁꯤꯡꯅ ꯄꯨꯔꯛꯄ ꯂꯣꯒꯤ ꯃꯈꯥꯗ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ, ꯈꯔꯅ ꯂꯣꯏ ꯊꯥꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯀꯣꯏꯔꯦꯡ, ꯖꯦꯅꯔꯦꯜ ꯊꯪꯒꯥꯜ, ꯐꯤꯉꯥꯡ ꯂꯥꯟꯃꯤ, ꯄꯨꯈ꯭ꯔꯃꯝ ꯀꯖꯥꯎ, ꯅꯤꯔꯟꯖꯟ ꯁꯨꯕꯦꯗꯥꯔ ꯑꯃꯁꯨꯡ ꯆꯔꯥꯏ ꯅꯥꯒꯥ ꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯒꯁ 16ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯗꯁꯨ ꯃꯍꯧꯁꯥꯗꯒꯤ ꯈꯔ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯀꯨꯝꯖꯥ 1948ꯒꯤ ꯑꯣꯒꯁ 16ꯗ ꯃꯇꯝꯗꯨꯒꯤ ꯃꯊꯪ ꯈꯟꯕ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯀꯨꯝꯖꯥ 1948ꯒꯤ ꯑꯣꯒꯁ 16ꯗ ꯃꯇꯝꯗꯨꯒꯤ ꯃꯊꯪ ꯈꯟꯕ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯊꯧꯕ ꯑꯍꯨꯝꯗꯤ ꯖꯦꯜꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯇꯝꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯃꯤꯁꯇꯔ ꯒ꯭ꯔꯤꯃꯨꯠ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯐꯤꯉꯥꯡ ꯂꯥꯟꯃꯤ ꯀꯖꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯊꯣꯡ ꯃꯌꯥꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯌꯥꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯁꯤꯡꯅꯔꯛꯄꯁꯤꯡ ꯑꯁꯤꯒꯨꯝꯕ ꯐꯣꯜ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯣꯛꯍꯟꯕ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯊꯥꯡ ꯇꯥ ꯇꯝꯕ ꯊꯤꯡꯕꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯂꯣꯟꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯂꯥꯂꯨꯞꯁꯨ ꯃꯨꯊꯠꯈꯤ꯫ ꯈ꯭ꯔꯤꯁꯇ ꯀꯨꯝ 63ꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯥꯂꯨꯞ ꯂꯩꯔꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯄꯤꯅꯩ꯫ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯂꯥꯂꯨꯞꯀꯤ ꯃꯁꯛꯇꯤ 12ꯁꯨꯕ ꯆꯍꯤꯆꯥꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧ ꯂꯣꯌꯥꯝꯕꯒꯤ ꯃꯇꯝꯗꯅꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯕꯁꯨ ꯌꯥꯎꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯂꯨꯞ ꯍꯥꯏꯕꯁꯤ ꯂꯥꯟꯃꯤꯒꯤ ꯂꯨꯞꯅꯤ꯫ ꯂꯥꯟ ꯂꯩꯇꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯨꯟꯅꯥꯏ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯌꯥꯏꯐꯅꯕ ꯂꯩꯕ ꯂꯣꯏꯁꯪꯅꯤ꯫ ꯃꯁꯤꯗ ꯆꯍꯤ 18ꯇꯒꯤ 60 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯅ ꯅꯨꯃꯤꯠ 90ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 10ꯅꯤꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯂꯣꯏꯁꯪ ꯀꯥꯗꯨꯅ ꯊꯕꯛ ꯇꯧꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩ, ꯕꯥꯃꯣꯟ, ꯄꯥꯡꯒꯜ, ꯇꯥꯡꯈꯨꯜ, ꯀꯕꯨꯏ, ꯂꯣꯏꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯥꯂꯨꯞ ꯀꯥꯅꯔꯝꯃꯤ꯫ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯕ ꯑꯃꯁꯨꯡ ꯃꯨꯠꯊꯠꯅꯕ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯈꯨꯗꯨꯝ ꯆꯟꯗ꯭ꯔꯤꯉꯩ 1752ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯅꯩꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯂꯨꯞ ꯃꯨꯠꯊꯠꯄꯒꯤ ꯃꯇꯥꯡꯗ ꯈꯦꯠꯅꯕ ꯃꯣꯠ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯨꯝꯖꯥ 1752ꯒꯤ ꯃꯥꯔꯆ 16ꯇ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯐꯝ ꯃꯇꯝ ꯍꯦꯛ ꯆꯥꯕꯒ ꯂꯥꯂꯨꯞ ꯃꯨꯠꯊꯠꯇꯨꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯃꯦꯛꯁꯋꯦꯜꯅ ꯆꯍꯤ ꯑꯗꯨꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯂꯥꯂꯨꯞ ꯃꯨꯠꯊꯠꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯤꯑꯣꯏ 9,000 ꯇꯤꯟꯕ ꯑꯣꯄꯟ ꯗꯔꯕꯥꯔꯗ ꯆꯨꯔꯥꯆꯥꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯄ ꯅꯨꯃꯤꯠꯇ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯦ ꯍꯥꯏꯕ ꯂꯥꯂꯨꯞ ꯃꯨꯠꯊꯠꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯇꯨꯅ ꯑꯁꯣꯟꯕ ꯂꯩꯕꯥꯛꯁꯤꯡ ꯂꯧꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯑꯣꯠ ꯅꯩꯗꯨꯅ ꯂꯟ ꯊꯨꯝ ꯈꯣꯝꯒꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯂꯩꯕꯥꯛ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ꯫ ꯃꯁꯤ ꯈꯪꯂꯕꯁꯨ ꯃꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯥꯂꯨꯞ ꯑꯁꯤ ꯅꯝꯗꯨꯅ ꯊꯕꯛ suhanbani haiduna muthatnaba warep laukibani. Adubu lalupki mahuta yumthong khudingdagi chahida lupa ani ani tax lawba haibasi matamdagi mayamda achouba polum oikhi. Manipurda khundariba tongan tongan furup singna leibak asigi pangal hapa amasung sakho tharangi thabak singda chap manaba thodang lawminar I haibasi lalup ningthina nainabada uba phangi. Asumna leibak amagi mara taduna leiraba lanmigi pangal sagatpam oiriba thangta sanaba amasung lalup makoina purakpa anoba wakalon kharagi yumphamda muthatuna lona Manipurgi yanglen saru thudekhi. Maduda tekiba sarusing ngasi phawba samjinba ngamdana Thouna yaudraba anam aha churaba furup ama oina Manipur hinglibra haibasi August 19 na sahi khudingi hangba wahang oiri.